Poloi bagi senpam lengakna puthok lagani Health Director COVID-19 na aduna sibamyo sing poloi bada contamination thok tana ba lokhat pa section thorangi mamal Manipur lengakna puthok lagani haina Health Services ki Director Dr. K Raju no phongdokre Lamphel Pata leba Medical Directorate pangthok pa sayolgi media briefing pi bada wafamasi Health Director Dr. K Raju no phongdokhibani Panbay abadi state asida COVID-19 na aduna sibamyo sing poloi bada contamination thok tana ba section thorang sing lokhat pagi mamal oina asiba imung sing dagi mari lena ba district administration na lupali sing kun phauba lawi haibagi wafam leiribani COVID-19 na aduna sikiba imung munung sing dagi district administration na poloi bada lokhat pa section thorang gi mamal oina lawriba senpham asigi matangda health department ki official sing amasung Manipur lenga ki higher authority singa khana baga loina na hariba senpham asi Manipur lenga na puthok pada yare Hana COVID-19 na aduna sikiba miyo singi poloi bada imung manung singna tingkiba senpham amu hanna hanjinbina basu khanaragani haina mahakna makhatana phongdoki Numit kharani asida state asida COVID-19 positive oiba amasung sibagi chang tapna hantharakli hairaduna Rajona hai ngarang phawbagi data da state asida miyoi lak ahumga lising maudra humdoi ga chani pansunga tare test tawba ngamkhre Masida positive oiba miyoi lising kuni thoi ga changa nipuni pan thengna kibaga loinana miyoi chani ga kunthama thoina laibak thibadagi sikre Lising ani ga chani pan marfu taruk na active oiduna leiri aduga recover tawkhiba masing na lising tara mapan ga chamri kunthama thoi oire Positive oikhiba miyoi singi manungda home isolation da lising manga ga chahum yankhai mari leiram khi haina Rajona makha taraduna masigi manungda miyoi lising mari ga changa ni phu manga amadi recover tawkhiduna hojik home isolation da chani pan ga sukna mapan na active oina leiri hai State asigi oina testing kit PPE amadi consumable na singba equipment singsu marang kaina leiri haina phongdokpaga loinana COVID care center kuntha manga ningthi jana mathau tawduna phamung yamna hangduna leiri haibo wafam health director na thamki Yunako COVID care center chalaiba ki senpham lak maudra taruka lising kun manga ka chanipan yankhai amadi lamboi khongnang khong COVID care center gina lupa crore ani ga lak nipunipan khara hena pirakadwa leiri haina mahakna pankhi Matam kharagi mamang da state asigi oina oximeter lising mari leibagi manungda lising ahum district sing de yenthokre home isolation da leiba COVID-19 patient sing asa worker sing na pulse check tawhannaba health and wellness ki khuthang da yenthokna su honari Rimsam Sungjeninski ICU bed masing hengatnaba Manipur da laklamba central team amada lengakna haikhiba leikre hairaduna athubada ICU bed masing hengalakani haibagi thajaba sum hakna thamki District Surveillance Officer Dr. M. Bibek na hai Handak maraki mikhal pangthokiba assembly segment singda targeted testing tawbugi thabak lokhatpaga loinana wangoi AC gi mafam khara da COVID test tawba hokre Lilong AC gi oina sungarang dagi hokhibaga loinana wangjing tentha AC da su ngasi dagi horagani aduga saitu AC gi su athubuda hounaba micro planning tawri Lau singu matam oibana khungam gi mi ayamba nungthil gi matam da lau khawba masung yeiba chanabagi mathakta micha myam marakta COVID positive oiram labadi COVID care center da leigani haibagi aranba thajaba ama leibana targeted testing chathabada mi yamna thoroktabagi awaba mayok nari haina Dr. Vivek na makhata ki aduga to papaw amana Lilongi khekmanda mi tara taruk tagi hena test tawba thoraktre wangoi da su mi lising aniga kuntaruk test tawgada bada chani ga humdra humdoi dagi hena tholkhide Thasigi tareta by election pangthokiba assembly constituency marigi manungda wangoi lilong amasung wangjing tentha assembly constituency da SOP mapung phana ngakhidabana maram oiduna assembly constituency sing asida COVID-19 gi laichat pak sanna sandok lamgadra haibagi chignaba leibadagi mass testing surveillance satharakpada ngarang Thawal district gi manung chanba lilong assembly constituency gi khekmanda mi changa test tongna ba pandam thambada sumatagi mi tara taruktagi hena tholakna khidre Amarom wangoi assembly constituency da su ngarang tongan ba designated testing center mapanda mi lising ani ga kuntaruk test tawna ba pandam thambada sumnatagi mi chani ga sungna ahum dagi hena tholakhide Thawal district gi by election pangthokiba assembly constituency ani gi manung dagi Lilong assembly constituency gi oina ngasi khekman jila kaithel da sero surveillance testing pangthokpada sumnatagi mi tara taruk khaktang test tawna ba tholakhi khekman kaibung amasung Amacham ahungi mi changa test tawgadabagi manungda subnatagi mi tara manga khaktamak test tawnaba tholaknaki mi tara manga du loinama COVID-19 negative oikhi hairi karigidamak miyamna test tawba thoknarakribano haina hangbada mafam adugi mi amana asumna phongdorakhi madudi test tawbada positive oiramnabadi khudongchadaba kaya mayoknarakadaba leibana miyamna test tawbada akiba poi tasengna symptom leiba mi natana ataidi test tawhaningdi maramdi government na hojik positive oiraba sing COVID care center singda ningthi nungaina layeng chathabide COVID care center singda doctor amatana patient gi phibam yengshinba lakte
सुमनतगी आइसोलेशन तौबगी पांदम अदु खक्ता चथदुना लई मसिना मियामना कोविड केयर सेंटर दा चटकदबगी सरुक टेस्ट तौदना लईबना फै टेस्ट तौद्रबसु लाइचत असि मतोमता फजखिनी हाइबगी वाखल फावबगुम तौई तसेंगना मियामना खल्लिबा वाखलोल असि लालबसु कोविड केयर सेंटर सिंग दा चथरिबा मौंग असिगी मतंगदा सोशल मीडिया सिंग दा फंगलिबा इंफॉर्मेशन सिंग असि येंगलगा गवर्नमेंट की थौसिलदा अहोंग खरेदी पुरकमा मथौ तारे हाइनसु महांगना मखा ताकी लिलोंग असेंबली कॉन्स्टिट्यूएंसी की ओइना ngasi nungai edet UJP school da nungai chongtham nungai nala amasung lilong dam makha gi mising amadi turel ahan bi mayai primary madrasa lilong turel ahan bi gi nakal animaki lekai gi mising test tawgani thasi gi kuni thoida gehu konjil da atau khong laifrakpam amasung oinam song bungi aduga lilong tairen makhong junior high school da bazar national highway gi nakal animak lilong arapti amasung mairen khong lekai gi mising test tawgani tangkulum doida hangam thabi community hall da singjau tamyai tharak rok usoi pokpi amasung lilong hangam thabi amasung haureibi mayai lekai madrasa da haureibi makha lekai lairaba khong mayai lekai amasung awang lekai gi mising test tawgani tangkun mari dana haureibi sambru khong primary madrasa lilong laihau khong lomanga lautara amasung sambru khong lekai gi test tawgani hairi Wangjing Tentha Assembly Constituency की ओइनसु ngsidagi sero surveillance testing pangthokpa horgani haukiba numita Wangjing Community Hall da Wangjing Municipal Area gi miam amasung sapam Community Hall da sapam amadi chingtham gi miam test tawgani hairi maraksida lilong amasung Wangjing Tentha Assembly Constituency gi miamna COVID-19 positive oide haiba khangdoknaba designated testing center singda thoraktuna sel amata tingdana test tokthokpinaba district administration na appeal tawri Positive oiba yaurukpada lemna hidak langthak piduna yumda tongana thamduna layeng bagi khudong chaba pigani hospital da layeng jage hargasu madugi damak thorang tawgani miyamna matam chana tholaktuna laichat asidagi ngak thokna bagi damak mateng pangbiu haina district administration na miyamda paujeli Nakalamarom da Wangoi Assembly Constituency gi Sero Surveillance Testing gi ngasi aroi banumita tongan ba designated testing center mapanda mi lising ani ga kuntaruk test tawna ba pandam thambada sumnatagi mi chani ga sungna ahum khaktamak test tawba tholaki makhoi gi manung da kun manga positive oiramba thengna ki hairi panba yabadi Assembly Constituency asida haukiba tang 19 dagi Sero Surveillance Testing gi thabak chatharakpani Aroi banumita thiam laisang khong high school da mi chamaga mongdrani pan test tawna ba pandam thambada mi taramathoi khaktamak test tawna ba tholaki makhoi gi manungda ama positive oiki social welfare club community hall da mi sani gani phutaruk test tawna ba pandam thambada kunthani thoi tholaki mi manga positive oiki greenland academy da mi chahum ga humdra test tawna ba pandam thambada kun tholaki positive oiba ama te yaukhide Upokpi Community Hall da mi chamaga tara hundoi test tawna ba pandam thambada tara mari khakta tholki loinamak negative oiki paubitek maning lekai Community Hall da mi chamaga yankhai tare test tawgadabada mi nifu mari khak tholki makoi gi manungda ama positive oiki yumnam huidrom thiam laisang khong Community Hall da mi chamaga mongdra tare test tawna ba pandam thambada nifu tare tholki mi taruk positive oiki iram siphai me lekai Community Hall da mi chamri gani phum doi test tawna ba pandam thambada yankhai ni thoi tholki makhoi gi manungda tara positive oiram ba thengnaki mutum phijau bazar Community Hall da mi chani ga tara hundoi test tawna ba pandam thambada kunthani pan tholki mi ama positive oiki Songtham kona Community Hall da mi marphuma pan test tawna ba pandam thambada mi tara manga tholki makhoi gi manungdagi ama positive oiba thengnaki hairi aduga top paw mana Sanskrit nampuda tamhanna ba hona ba yaningde masat RSS oriented oiba Manipur government na Manipur gi school amasung college singda Sanskrit pu subject ama oina nampuda tamhanna ba hona ribasi akan mamong de yaningde haina Manipur Student Association Delhi masat ki organization secretary Kennedy Moirang Thim gi serol amana hairi serol sina hai Yalhumi singi mama lon da wahi ama phawba yaudaba Sanskrit pu Manipur gi mahiroi singda tambiba haibasi yamnamak akaiba amani Sanskrit pu nampuda tamhanna ba hona ribasi government asigi aranba thong uthok jare Sanskrit nampuda tamhanna ba hona rakliba thong asi Manipur da leriba miyam asibu academically amasung linguistically mikha polhanna ba hona bani haina su masat na maran shiri lamdam asigi yelhomi miyam da alien language ama nampuda sanahana ba hona ba haibasi colonization gi mayek senglaba khudam amani Manipur da yelhomi miyam na dialect kunthra gi mathakta ngangnari hairi Education Minister na handak te school college singda Sanskrit pu subject ama oina curriculum da haplagani haina lauthoki ba si yaningde lengak si atop patangka ki Santidas Gosai oiragani haina su masat ki serol asina makhata na hairi Arobada Paubila News Reader gi video bu yeng biri khuding pu
타겟자리.